ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯆꯥꯎ 92 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯝꯂꯝꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ, ꯑꯩꯕꯨꯅ ꯅꯪꯒꯤ, ꯄꯨꯜꯂꯨꯆꯣ ꯇꯤꯟꯅꯔꯨꯆꯣ ꯍꯥꯏꯅ ꯁꯦꯝꯂꯛꯄ꯭ꯔꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ꯫ ꯈꯠꯂꯤ ꯈꯠꯂꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯀꯩꯅꯥꯒ ꯆꯥꯅꯕ ꯄꯨꯔꯛꯄ ꯄꯨꯂꯥꯎꯗꯨꯃꯁꯨ ꯂꯣꯏꯅ ꯂꯩꯃꯥꯏꯗꯨꯗ ꯀꯨꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤ꯫ ꯁꯥꯎꯔꯞ ꯃꯆꯤꯟꯒꯗꯨ ꯀꯥꯡꯈꯠꯇꯨꯅ ꯔꯣꯁꯤꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯩ ꯁꯤꯔꯦ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯅꯒꯤ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯒꯦ ꯈꯟ ꯃꯃꯤꯠꯇꯨ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯋꯥꯒ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤ ꯀꯥꯈꯠꯂꯝꯕ ꯃꯆꯤꯟꯗꯣ ꯎꯝꯁꯤꯟꯕ ꯀꯧꯕ ꯃꯈꯩ ꯏꯔꯤꯛ ꯈꯣꯝꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯔꯣꯁꯤꯗꯣ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ, ꯁꯤꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯁꯇꯨꯅꯤꯅꯦ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯊꯕꯥꯛ ꯃꯄꯥꯗ ꯍꯪꯒꯠ ꯍꯟꯗ ꯅꯥꯟꯕ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯁꯤꯗꯤ ꯇꯔꯪꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯎꯠꯊꯣꯛꯇꯅ ꯎꯔꯛꯂꯤꯕ ꯃꯤꯗꯨꯒꯤ ꯃꯁꯛꯇꯨꯗ ꯇꯔꯪ ꯆꯠꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯏꯁꯧ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯝꯕ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇ ꯆꯨꯞꯆꯥꯞꯇ ꯂꯩꯈꯤꯕꯗꯨꯗ ꯉꯛꯅ ꯍꯪꯂꯛꯂꯤ꯫ ꯁꯣꯀ꯭ꯔꯤꯖꯟ, ꯁꯣꯔꯤ꯫ ꯃꯁꯥꯒꯤ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯃꯥꯡꯗ ꯂꯥꯌꯦꯡꯈꯤꯕꯗꯨꯒꯤ ꯃꯁꯛꯇꯣ ꯀꯥꯎꯈꯤꯕꯅ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯁꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯀꯩꯗ ꯁꯣꯛꯀꯦ? ꯍꯥꯏꯅ ꯃꯃꯤꯠꯇꯣ ꯔꯣꯁꯤꯗꯩ ꯈꯔ ꯅꯥꯊꯩꯔꯛꯂꯒ ꯂꯩꯃꯥꯏꯗ ꯀꯣꯏꯆꯥꯏ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯥꯎꯗꯨꯗ ꯐꯂꯞ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯍꯩꯗꯣꯏꯗꯅ ꯁꯠꯀ ꯄꯥꯛꯊꯗꯨꯅ ꯃꯈꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯨꯂꯥꯎꯗꯣ ꯈꯨꯟꯖꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯍꯧꯕꯤ ꯂꯩꯃꯁꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅ ꯄꯨꯂꯥꯎ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯄꯥꯈꯠꯅ ꯁꯠ ꯍꯪꯂꯛꯂꯤ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯄꯨꯂꯥꯎꯗꯨ ꯇꯥꯁꯤꯟꯅ ꯁꯠ ꯀꯩꯁꯨꯝ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ, ꯌꯦꯡꯉ ꯆꯠꯄ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯣ꯫ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯇꯨꯃꯤꯟ ꯆꯥꯔꯤꯕꯗꯣ ꯈꯔ ꯇꯥꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯔꯪ ꯑꯃ ꯆꯠꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤꯗꯣ ꯂꯩꯃꯗꯣ ꯉꯁꯥꯏꯈꯩꯕꯨ ꯎꯔꯨꯗꯦ꯫ ꯃꯌꯥꯒ ꯀꯥꯊꯣꯛꯇꯨꯅ ꯇꯔꯪ ꯑꯃꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯦꯛ ꯎꯕꯒ ꯂꯩꯃꯅ ꯁꯠ ꯍꯪꯂꯛꯂꯤ꯫ ꯍꯩꯃꯥ, ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯃꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯔꯪ ꯃꯔꯪ ꯄꯥꯟꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯤ ꯅꯨꯄꯤꯗꯣ ꯂꯩꯃꯒꯤ ꯋꯥꯍꯪꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯏꯀꯥꯒ ꯇꯧꯔꯗꯨꯅ ꯂꯩꯃꯗ ꯍꯥꯊꯨꯅ ꯌꯦꯡꯂꯛꯇꯨꯅ ꯄꯥꯎꯈꯨꯝꯒ ꯆꯠꯄꯤꯔꯛꯂꯤ꯫ ꯏꯅꯦ, ꯀꯩꯅꯣ? ꯊꯛꯀꯅ ꯋꯥꯗꯣ ꯉꯥꯡꯅ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯏꯔꯤꯛ ꯈꯣꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯁꯠ ꯑꯃꯨꯛ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯦ꯫ ꯏꯅꯦ, ꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯗ꯭ꯔꯣ? ꯂꯩꯃꯁꯨ ꯉꯛꯅ ꯔꯣꯁꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟ ꯍꯪꯂꯛꯂꯦ꯫ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅꯦ? ꯊꯣꯛꯈ꯭ꯔꯤꯅꯦꯍꯦ꯫ ꯑꯣ, ꯃꯄꯥꯟꯗꯔꯩꯅꯦ? ꯃꯥꯅꯤ, ꯅꯪꯒ ꯈꯪꯅꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯈꯠꯂꯤ ꯃꯄꯥꯟꯗꯒ ꯆꯦꯟꯊꯣꯛꯈꯤ ꯔꯣꯁꯤꯗꯣ꯫ ꯂꯩꯃꯁꯨ ꯔꯣꯁꯤꯒꯤ ꯈꯠꯂꯤ ꯇꯧꯕ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯁꯣꯟꯍꯧꯔꯤ꯫ ꯏꯔꯥꯡ ꯑꯃꯅꯤꯀꯣ, ꯌꯥꯏ, ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯔꯥꯡ ꯑꯃꯗ ꯑꯍꯟ ꯃꯥꯁꯨ ꯃꯄꯥꯟꯗ ꯔꯣꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯏꯔꯤꯛ ꯈꯣꯝꯕꯒ ꯔꯣꯁꯤꯒꯗꯣ ꯋꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯑꯅꯤꯗꯨꯅ ꯇꯧꯅꯔꯝꯂꯤꯕ ꯏꯔꯥꯡꯗꯨ ꯎꯕꯗ ꯅꯥꯀꯟꯒꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯂꯒ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅ ꯇꯥꯔꯤ ꯅꯨꯄꯤꯗꯣ꯫ ꯌꯥꯝꯕ! ꯅꯨꯄꯥꯗꯣ ꯃꯣꯡꯍꯥꯗ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯀꯅꯥꯒꯤ ꯌꯥꯝꯕꯨꯡꯅꯣ? ꯑꯩ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ? ꯈꯪꯉꯦ ꯌꯥꯝꯕꯨꯡ꯫ ꯌꯥꯝꯕꯨꯡꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ. ꯉꯍꯥꯟꯗꯩ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯌꯥꯝꯕꯨꯡ ꯊꯤꯔꯛꯏꯁꯦ꯫ ꯑꯩꯗꯤ ꯀꯩꯒꯤ? ꯌꯥꯝꯕꯨꯡꯁꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯃꯥꯂ ꯅꯠꯇ꯭ꯔꯕꯗꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯣ, ꯄꯥꯎ ꯐꯥꯎꯅꯁꯦꯕ꯫ ꯅꯪ ꯅꯁꯥ ꯉꯝꯗꯕꯩ ꯑꯣꯏꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯔꯣ. ꯅꯝꯕꯔꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯇꯧꯅꯦꯕ꯫ ꯑꯩꯗꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁ ꯅꯠꯇꯤꯌꯦ꯫ All I want is your number, that's all. But I'm not a cardiologist. ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯅ ꯇꯥꯔꯝꯕꯤ ꯂꯩꯃꯗꯣ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗꯨꯗ ꯂꯨꯝꯗꯅ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯁꯠ ꯃꯔꯨꯝꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯄꯤꯒ ꯁꯦꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯩꯃꯗꯣ꯫ ꯔꯣꯁꯤꯗ ꯑꯃꯨꯛ ꯐꯂꯞꯀ ꯌꯦꯡꯗꯨꯅ ꯈꯪꯅ ꯁꯥꯅ ꯍꯪꯂꯛꯂꯤ꯫ ꯍꯩꯃꯥ, ꯀꯅꯥꯅꯣ ꯃꯥꯅ? ꯔꯣꯁꯤꯗꯨ ꯈꯖꯤꯛꯇꯪꯗ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯍꯪꯂꯛꯂꯤ꯫ ꯏꯅꯦ, ꯍꯧꯖꯤꯛꯀꯤꯗꯨꯅꯦ, ꯑꯩꯅꯦ꯫ ꯍꯩꯃꯥ, ꯏꯃꯧ ꯑꯣꯏꯔꯦ꯫ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯂꯩꯃꯗ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫
ꯂꯩꯃꯅ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯗꯨꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤ. ꯏꯅꯦꯗꯤ ꯏꯃꯧꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯅꯦ. ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯃꯧꯕꯣ? ꯏꯅꯦ, ꯔꯣꯁꯤ ꯀꯧꯋꯦ. ꯑꯣ, ꯅꯪ ꯅꯣꯏ ꯌꯥꯝꯕꯨꯡ ꯈꯪꯕ꯭ꯔꯣ? ꯍꯣꯏ ꯏꯅꯦ, ꯈꯪꯉꯦ. ꯈꯪꯅꯧ. ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯁꯦ ꯑꯝꯇ ꯇꯥꯟꯅꯒꯦ. ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ. ꯅꯝꯕꯔ ꯑꯝꯇ ꯍꯪꯍꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯦ. ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯂꯩꯃꯗꯣ. ꯃꯆꯥꯅꯨꯄꯥꯗꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅꯒ ꯌꯦꯡꯂꯛꯂꯤ. ꯏꯅꯦ, ꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯏꯅꯦꯅ ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯀꯣ ꯏꯅꯦ. ꯏꯅꯦꯒꯤ ꯄꯨꯂꯥꯎꯒ ꯃꯌꯥꯝ ꯍꯥꯞꯄꯤꯒꯦꯕ. ꯍꯣꯏ ꯏꯃꯧꯕꯦꯝꯃ. ꯅꯣꯡꯅ ꯔꯣꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯒ ꯀꯣꯟꯁꯤꯜꯂꯛꯂꯤ ꯂꯩꯃꯗꯣ. ꯔꯣꯁꯤꯁꯨ ꯏꯉꯛ ꯉꯛꯅ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ. ꯂꯩꯃꯁꯨ ꯍꯂꯥꯒꯤ ꯅꯨꯄꯤꯗꯤ ꯑꯣꯏꯔꯛꯇꯕꯅꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯏꯔꯥꯡꯗꯣ ꯈꯪꯅ ꯋꯥ ꯍꯩꯔꯛꯂꯤ. ꯏꯕꯦꯝꯃ, ꯏꯅꯦꯒꯤ ꯐꯣꯟꯁꯤꯗꯅꯦ ꯅꯝꯕꯔ ꯑꯃ ꯌꯥꯎꯕꯅꯦ. ꯏꯅꯦ ꯄꯤꯔꯛꯀꯦ. ꯀꯩꯕꯨꯅ ꯍꯥꯏꯁꯦ ꯏꯅꯦ? ꯁꯦ ꯄꯥꯏꯌꯨꯅꯦ ꯐꯣꯟꯗꯣ. ꯅꯪꯒꯤ ꯀꯗꯥꯏꯅꯣꯅꯦ? ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏ? ꯏꯅꯦ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯀꯦꯁꯦ. ꯏꯁꯤꯜꯂꯨꯀꯣ. ꯍꯥꯏꯅ ꯕꯦꯛꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯁꯠ ꯇꯧꯔꯛꯂꯒ ꯂꯣꯛ ꯍꯥꯡꯂꯗꯨꯅ ꯔꯣꯁꯤꯒꯤ ꯃꯃꯥꯡꯗꯨꯗ ꯊꯥꯡꯖꯤꯜꯂꯛꯂꯤ. ꯀꯗꯥꯏꯅꯣꯅꯦ ꯍꯦꯁꯦ? ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏ? ꯏꯅꯦ, ꯄꯨꯛꯇ ꯌꯥꯎꯔꯤ. ꯍꯥꯏꯅ ꯃꯕꯨꯛꯇꯒꯤ ꯐꯣꯟꯗꯣ ꯁꯠ ꯁꯠꯇꯣꯛꯇꯨꯅ ꯂꯣꯛꯀ ꯍꯥꯡꯂꯤ. ꯂꯩꯃꯁꯨ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯂꯗꯨꯅ ꯏꯔꯤꯈꯣꯝꯕꯒꯤ ꯅꯝꯕꯔꯗꯣ ꯄꯨꯊꯣꯔꯛꯏ. ꯔꯣꯁꯤꯁꯨ ꯎꯔꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯍꯥꯏꯅ ꯊꯥꯔꯤꯕ ꯅꯝꯕꯔꯗꯣ. ꯏꯅꯦ, ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯁꯤꯕꯣ? ꯁꯦꯅꯦ, ꯁꯦꯞꯇ ꯇꯧꯁꯤꯟꯍꯧ. ꯑꯗꯨꯒꯅꯦ ꯃꯤꯁ ꯀꯣꯜ ꯑꯃ ꯁꯠ ꯄꯤꯁꯜꯂꯨꯁꯦ. ꯔꯣꯁꯤꯁꯨ ꯄꯟꯊꯗꯦ ꯅꯝꯕꯔꯗꯣ ꯁꯦꯞ ꯁꯠ ꯇꯧꯁꯤꯜꯂꯒ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ. ꯍꯦꯛ ꯆꯥꯅꯅ ꯏꯔꯤꯈꯣꯝꯕꯒꯤ ꯄꯣꯀꯦꯠꯇꯒꯤ ꯔꯤꯡꯇꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯔꯣꯁꯤꯗꯣ ꯏꯉꯛ ꯉꯛꯅ ꯂꯩꯃꯗ ꯌꯦꯡꯂꯛꯂꯤ. ꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯣꯁꯤꯗ ꯌꯦꯡꯂꯗꯨꯅ, ꯏꯆꯥꯅꯨꯄꯥ ꯑꯍꯜꯅꯤꯅꯦ. ꯅꯝꯕꯔ ꯂꯧꯔꯕ꯭ꯔꯣ ꯏꯃꯧꯕ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯄꯥꯈꯠꯅ ꯂꯩꯃꯗ ꯑꯃꯨꯛ ꯏꯔꯤꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯂꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯔꯣꯁꯤꯗꯣ. ꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯔꯣꯁꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯏꯔꯤꯈꯣꯝꯕꯗꯤ ꯃꯃꯥꯗ ꯀꯟꯅ ꯁꯥꯎꯔꯛꯂꯤ ꯅꯝꯕꯔ ꯄꯤꯊꯣꯛꯏ ꯍꯥꯏꯗꯨꯅ. ꯃꯆꯥꯅ ꯐꯅ ꯁꯥꯎꯔꯛꯂꯕꯁꯨ ꯃꯥꯅ ꯅꯣꯛꯐꯦꯠ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯅ ꯋꯥꯒ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯈ꯭ꯋꯥꯏꯉꯥꯟꯕꯁꯨ ꯊꯧꯕꯒ ꯂꯥꯛꯇꯨꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯇꯜꯂꯝꯕ ꯃꯌꯥꯝꯗꯨꯃꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯁꯤꯇꯜꯒ ꯔꯣꯁꯤꯒꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛꯀ ꯆꯥꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯍꯟꯈ꯭ꯔꯦ. ꯊꯧꯕꯅꯗꯤ ꯃꯣꯏꯗ ꯂꯦꯛꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯇꯜ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯁꯤꯇꯠ ꯍꯦꯛ ꯇꯠꯇꯅ ꯌꯥꯗꯗꯅ ꯑꯗꯨꯝ ꯑꯊꯦꯡꯕꯗꯨꯗ ꯍꯟꯈ꯭ರೆ. ꯔꯣꯁꯤꯗꯤ ꯃꯕꯨꯡꯒ ꯍꯜꯂꯛꯄꯗꯒꯤ ꯂꯝꯕꯤꯗꯨꯗ ꯃꯣꯃꯣꯟ ꯋꯥꯈꯜꯒ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ. ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯄꯒꯤ ꯏꯔꯥꯡꯗꯨꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯋꯥꯒꯗꯣ ꯃꯥ ꯇꯥꯗꯦ. ꯃꯥꯒꯤ ꯇꯔꯪ ꯑꯃꯗ ꯏꯔꯥꯡ ꯀꯟꯅ ꯁꯥꯒꯠꯂꯤ. ꯃꯌꯨꯝ ꯌꯧꯕꯒ ꯉꯥꯏꯕ ꯉꯝꯗꯦ. ꯐꯣꯟꯗꯨꯗ ꯉꯁꯤꯒꯤ ꯏꯔꯤꯈꯣꯝꯕꯒꯤ ꯅꯝꯕꯔ ꯁꯦꯚ ꯇꯧꯔꯝꯕꯗꯨꯗ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃꯒ ꯁꯠ ꯊꯥꯖꯤꯜꯂꯤ. ꯃꯕꯨꯡ ꯎꯗ꯭ꯔꯤꯉꯩ ꯅꯥꯔꯣꯟꯗ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯅꯣꯛ ꯑꯃ ꯁꯠ ꯇꯝꯂꯛꯂꯤ ꯅꯨꯖꯥꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ. ꯁꯣꯝꯗꯅ ꯂꯂꯩꯕꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤ. ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯩꯇꯕ ꯌꯨꯝ ꯑꯣꯏꯕꯅꯦ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ. ꯊꯕꯛ ꯅꯣꯝꯅꯕ ꯂꯥꯛꯑꯝꯕ ꯂꯩꯁꯥꯕꯤ ꯃꯈꯩꯗꯨꯃꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯅꯈꯤꯕꯅ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯗꯨ ꯂꯥꯛꯅꯔꯤ. ꯀꯣꯟ ꯀꯩꯀꯥ ꯐꯦꯡꯃꯤꯟꯅꯕꯗꯤ ꯂꯣꯏꯍꯧꯔꯤ. ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯅꯤꯅ ꯋꯥꯏꯁꯤꯜꯂꯝꯁꯤꯡꯗꯤ ꯌꯥꯗꯕꯅꯤನ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯍꯧꯔꯤ. ꯊꯧꯕꯁꯨ ꯊꯕꯛ ꯇꯧꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯌꯟ ꯍꯦꯛ ꯏꯟꯅꯗꯨꯅ ꯂꯩꯔꯤ. ꯏꯀꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ. ꯃꯄꯥꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯕꯒ ꯇꯧꯗꯦ. ꯃꯅꯤꯡ ꯃꯃꯥꯡ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯟꯅꯗꯨꯅ ꯂꯩꯔꯤ. ꯂꯂꯩꯕꯗꯤ ꯊꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯈꯣꯏꯗꯧꯒꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯕꯅꯤ. ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯒꯤ ꯏꯀꯥꯏ ꯈꯪꯗ ꯃꯇꯧꯗꯨꯗ ꯀꯨꯟꯆꯣ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯃꯥꯒꯤ ꯀꯥꯅ ꯆꯪꯈ꯭ꯔꯕꯅꯤ. ꯆꯩꯈꯥꯏ ꯈꯨꯈꯥꯏꯕꯁꯤꯡꯗꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯔꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯂꯂꯩꯕꯗꯤ ꯊꯧꯕꯗꯒ ꯍꯟꯅꯒ ꯌꯦꯡꯂꯨꯕ ꯅꯠꯇꯦ. ꯁꯧꯁꯤꯟꯅꯔꯤꯕꯅꯤ ꯁꯥꯗꯅ ꯍꯟꯅꯒ ꯌꯦꯡꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯂꯗꯨꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯀꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯂꯥꯛꯅꯔꯤ. ꯊꯧꯕꯁꯨ ꯂꯂꯩꯕꯒꯤ ꯊꯧꯁꯥꯗꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨꯗ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯕꯗꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯃꯥꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯂꯩꯕꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤ. ꯑꯩꯅ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯂꯥꯎꯅ ꯍꯥꯏꯔꯒ ꯂꯥꯛꯇꯕ ꯅꯪꯗꯦ? ꯂꯂꯩꯕꯗꯨ ꯊꯧꯁꯥꯗꯦ. ꯊꯧꯕꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯁꯨ ꯃꯥꯅ ꯆꯨꯝꯗꯦ. ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯊꯧꯕꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯇꯥꯗ꯭ꯔꯣ? ꯍꯧꯔꯛꯑꯦꯗꯣ ꯑꯃꯨꯛ ꯃꯥꯏ ꯁꯣꯅꯣꯁꯦ. ꯀꯔꯤ ꯁꯣꯅꯣ ꯀꯥꯏꯗꯦ? ꯇꯥꯅꯤꯡꯗꯦꯀꯣ, ꯇꯞꯅ ꯉꯥꯡꯉꯨ, ꯕꯕꯥ ꯑꯃꯨꯛ ꯇꯥꯈꯤꯅꯤ. ꯀꯔꯤ ꯇꯥꯅꯤꯡꯗꯦ ꯀꯥꯏꯗꯦ? ꯍꯣꯏ ꯇꯥꯅꯤꯡꯗꯦ. ꯊꯋꯥ ꯁꯥꯗ꯭ꯔꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ. ꯑꯦꯟꯁꯥꯡ ꯁꯦꯝꯕꯁꯨ ꯂꯥꯛꯇꯕ? ꯀꯌꯥꯔꯛ ꯍꯥꯏꯗꯧꯔꯤꯒꯦ, ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯀꯣ. ꯑꯩꯗꯤ ꯉꯥ ꯁꯦꯝꯕꯁꯨ ꯆꯠꯇꯣꯔꯤ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ. ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯍꯥꯏꯔꯛꯂꯤꯕ ꯊꯧꯕꯒꯤ ꯋꯥꯗꯨꯗ
ꯂꯂꯩꯕꯤꯁꯨ ꯃꯤꯡꯁꯦꯜꯗꯩ ꯊꯧꯕꯗ ꯃꯃꯤꯠꯇꯨ ꯍꯨꯠꯇꯨꯅ ꯐꯩꯅꯒ ꯌꯦꯡꯂꯛꯂꯤ ꯌꯥꯝ ꯁꯥꯎꯔꯛꯄ ꯇꯧꯗꯨꯅꯒ ꯍꯥꯏꯔꯛꯂꯤ ꯁꯩꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯀꯥꯏꯖꯩ ꯃꯤ ꯃꯃꯥꯡꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯃꯤ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯀꯩ ꯑꯣꯏꯔꯤꯒꯦ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏ ꯃꯤꯒ ꯃꯥꯟꯅꯗꯕꯗꯣ ꯇꯧ ꯃꯤꯒ ꯃꯥꯟꯅꯗꯕꯁꯦ ꯑꯉꯥꯎꯕꯅꯦꯅ ꯍꯥꯏꯅꯕꯅꯤ ꯃꯤꯒ ꯃꯥꯟꯅꯗꯕ ꯑꯣꯏꯔꯨꯕꯩꯅꯤ ꯑꯩꯅ ꯅꯪ ꯈꯪꯉꯤꯁꯦ ꯁꯤꯃꯗꯤ ꯀꯅꯥꯝꯇꯅ ꯈꯪꯉꯝꯃꯣꯏꯅꯦ ꯋꯥꯊꯤꯗꯤ ꯉꯥꯡꯂꯤꯔꯣ ꯅꯪ ꯃꯔꯩ ꯆꯥꯎ ꯍꯥꯏꯁꯤꯅꯤ ꯆꯀ꯭ꯔꯤ ꯆꯥꯎ ꯉꯥꯡꯅ ꯃꯤꯡꯁꯦꯜꯗ ꯑꯣꯟꯁꯤꯜꯂꯝꯕ ꯃꯃꯥꯏꯗꯣ ꯊꯧꯕꯗ ꯑꯣꯏꯅ ꯐꯖꯅ ꯑꯣꯟꯁꯤꯜꯂꯛꯂꯤ ꯊꯧꯕꯁꯨ ꯂꯂꯩꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨꯗ ꯁꯠ ꯃꯤꯆꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯋꯥꯊꯤꯅꯗꯤ ꯑꯣꯍꯣ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯉꯣ ꯇꯜꯂꯤ ꯋꯥꯊꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯦ ꯂꯂꯩꯕꯤꯗꯣ ꯊꯧꯕꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯂꯂꯩꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯏ ꯀꯥꯏꯗꯅꯣ ꯑꯣꯍꯣ ꯈꯨꯗꯩ ꯑꯝꯇ ꯂꯧꯊꯣꯔꯛꯀꯦ ꯐꯔꯝꯕ ꯃꯈꯨꯠꯀꯗꯣ ꯁꯠ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏꯅꯦ ꯌꯦꯜꯂꯣ ꯑꯌꯥꯛꯄ ꯑꯝꯇ ꯄꯤꯔꯣ ꯋꯥꯈꯜ ꯁꯥꯒꯠꯀꯦ ꯃꯁꯛꯁꯤꯒ ꯃꯆꯤꯟꯒ ꯈꯔ ꯄꯩꯁꯜꯂꯝꯂꯒ ꯐꯤꯌꯥꯡꯀꯣꯛꯇ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯨ ꯊꯧꯕꯗ ꯑꯃ ꯁꯠ ꯄꯤꯁꯜꯂꯤ ꯊꯧꯕꯁꯨ ꯏꯔꯥꯡ ꯑꯃꯗ ꯂꯂꯩꯕꯤꯗ ꯅꯨꯡꯁꯤꯅꯒ ꯌꯦꯡꯅꯗꯨꯅ ꯈꯔ ꯁꯦꯠꯄꯤꯌꯨꯗꯅ ꯇꯥꯅꯤꯡꯗꯦꯕ ꯈꯪꯗꯦꯗꯤ ꯁꯦꯠꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯁꯤꯕꯣ ꯁꯣꯅꯣꯗꯩ ꯐꯣꯅꯣꯁꯨ ꯌꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯈꯨꯠꯀꯗꯨ ꯅꯝꯗꯅ ꯈꯨꯗꯩꯒꯗꯨ ꯄꯥꯏꯍꯜꯂꯛꯂꯤ ꯊꯧꯕꯁꯨ ꯃꯆꯤꯟꯒ ꯁꯨꯛꯇꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ ꯍꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯦꯠꯂꯨꯅꯨꯗꯣ ꯀꯩꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯊꯤꯛ ꯊꯤꯛꯀ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯩꯅꯗꯤ ꯁꯤ ꯃꯤꯁꯦ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯍꯩꯅꯗꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯝꯇ ꯉꯁꯤ ꯈꯨꯗꯩꯁꯦ ꯍꯦꯛ ꯁꯦꯠꯄꯤꯗꯕꯗ ꯇꯨꯝꯃꯣꯏ ꯃꯁꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯑꯧ ꯃꯥꯅꯤ ꯀꯩꯅꯣꯝꯅꯤ ꯑꯩꯁꯦ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯨꯁꯨ ꯇꯠꯂꯤ ꯃꯆꯤꯒ ꯊꯛꯀ ꯈꯠꯆꯤꯜꯂꯛꯂꯤ ꯂꯂꯩꯕꯤꯁꯨ ꯃꯆꯤꯟꯒ ꯇꯨꯝꯊꯣꯔꯛꯂꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯈꯨꯗꯩꯗꯨꯃꯗꯤ ꯅꯝꯗꯅ ꯁꯦꯠꯍꯟꯂꯦ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯎꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯦꯛꯁꯤꯟ ꯇꯦꯛꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯤ ꯂꯣꯏꯕꯒ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯉꯁꯥꯏꯈꯩ ꯁꯦꯠꯂꯨꯕꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ ꯂꯣꯏꯕꯒ ꯀꯥꯡꯈꯜ ꯑꯃꯨꯛ ꯊꯥꯗꯔꯤꯉꯩ ꯊꯧꯕꯗꯨ ꯂꯂꯩꯕꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯃꯈꯨꯠꯇꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯊꯝꯂꯗꯨꯅ ꯃꯦꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯨꯡꯗ ꯂꯦꯞꯄꯒꯤ ꯁꯥꯃꯦꯟꯗꯨ ꯐꯪꯕꯒꯤ ꯂꯂꯩꯕꯤꯁꯨ ꯁꯠ ꯍꯪꯂꯛꯂꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯂꯣꯏꯔꯦꯍꯦ ꯂꯣꯏꯗꯦ ꯊꯥꯔꯝꯕ ꯀꯥꯡꯈꯜꯗꯣ ꯃꯐꯝ ꯆꯥꯅ ꯁꯦꯝꯕ ꯂꯣꯏꯕꯒ ꯂꯂꯩꯕꯤꯁꯨ ꯊꯧꯕꯗ ꯃꯨꯛꯇꯨꯅꯒ ꯌꯦꯡꯈꯠꯂꯛꯂꯤ ꯑꯃꯨꯛ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯁꯠ ꯄꯥꯛꯊꯛꯈꯤ ꯂꯂꯩꯕꯤꯗꯣ ꯊꯧꯕꯁꯨ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟ ꯏꯉꯛꯉꯛꯅ ꯌꯦꯡꯊꯔꯛꯂꯤ ꯀꯩꯗꯧꯔꯒꯦꯅꯦ ꯈꯨꯔꯨꯝꯃꯤꯅꯤ ꯀꯩꯅꯣ ꯗꯥ ꯊꯧꯕ ꯏꯟꯗꯣꯝꯆꯥꯅ ꯇꯥꯛꯂꯤ ꯗꯥ ꯊꯧꯕꯕ ꯍꯧꯒꯠꯂꯝꯇ ꯌꯥꯝ ꯊꯨꯅ ꯃꯤꯡꯒꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯂꯩꯕꯤꯒꯤ ꯄꯥꯝꯕꯣꯝꯗꯣ ꯄꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯔꯤ ꯂꯂꯩꯕꯤꯁꯨ ꯅꯣꯛꯐꯦꯠꯇꯧꯅ ꯊꯧꯕꯗ ꯌꯦꯡꯈꯠꯂꯛꯂꯗꯨꯅ ꯍꯣꯏ ꯗꯥ ꯊꯧꯕꯕꯨ ꯗꯥ ꯊꯧꯕ ꯍꯥꯏꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯃꯤꯡꯗꯣ ꯅꯞꯇꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯣ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯈꯪꯗꯦ ꯇꯥꯃꯣꯔꯥ ꯗꯗꯥꯔꯥ ꯃꯣꯏ ꯄꯥꯕꯨꯡꯂ ꯀꯩꯅꯣ ꯑꯃ ꯀꯧ ꯆꯠꯅꯕ ꯌꯥꯕ ꯑꯃ ꯀꯧ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯂꯂꯩꯕꯤꯗꯨ ꯈꯪꯅꯣꯛꯀ ꯅꯣꯛꯊꯣꯔꯛꯂꯤ ꯉꯝꯗ꯭ꯔꯦ ꯅꯪ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯃꯈꯣꯡ ꯈꯖꯤꯛꯀ ꯈꯣꯡꯀꯥꯞ ꯑꯃ ꯃꯁꯨꯡ ꯐꯟꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯂꯩꯕꯤꯁꯨ ꯊꯧꯕꯒꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠꯀꯗꯨ ꯇꯊꯛ ꯈꯠꯂꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯇꯨꯡꯍꯜꯂꯤ ꯃꯆꯤꯟꯗꯨꯃꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯄꯦꯔꯤꯒ ꯇꯧꯔꯗꯨꯅ ꯑꯁ ꯀꯩꯅꯣ ꯕꯦꯠ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯗꯤ ꯉꯍꯥꯟꯈꯩ ꯑꯩꯁꯦ ꯍꯦꯔꯣ ꯃꯥꯜꯂꯤꯔꯥ ꯑꯩꯗꯤ ꯕꯦꯠꯅꯤ ꯐ꯭ꯔꯣꯝ ꯗ ꯕꯤꯒꯤꯅꯤꯡ ꯑꯩꯗꯤ ꯕꯦꯠꯅꯤ ꯍꯦꯔꯣꯗꯩ ꯃꯨꯜꯂꯒ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯊꯣꯛꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯠꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯅ ꯇꯥꯔꯦꯗꯅ ꯑꯁ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯃꯋꯥ ꯂꯧꯕꯤ ꯄꯣꯟꯇꯦ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯃꯥꯅ ꯊꯥꯡꯗꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯅꯤꯗꯣ ꯃꯥꯅꯗꯤ ꯑꯃꯨꯛꯇꯪꯗ ꯊꯥꯡꯗꯨꯅ ꯃꯃꯥꯡꯗꯨꯗ ꯁꯠ ꯅꯤꯞꯁꯤꯜꯂꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯈ꯭ꯋꯥꯡꯒꯗꯣ ꯁꯠ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯥꯝꯅꯒ ꯄꯥꯏꯁꯤꯜꯂꯛꯂꯤ ꯀꯩꯅꯣ ꯍꯥꯏꯅ ꯃꯁꯥꯗꯣ ꯄꯨꯂꯞ ꯅꯤꯡꯈꯪ ꯐꯝꯊꯈꯤ ꯊꯧꯕꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯐꯥꯗꯅꯗꯤ ꯇꯣꯛꯑꯣꯏ ꯃꯇꯥꯒꯨꯝ ꯐꯝꯊꯈ꯭ꯔꯤꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ ꯐꯃꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯑꯅꯤꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯍꯦꯟꯂꯤ ꯇꯧꯔꯤꯕꯗꯣ ꯑꯃꯅ ꯅꯥꯟꯊꯣꯛꯅꯕ ꯂꯥꯛꯅꯕ ꯑꯃꯅ ꯐꯥꯅꯕ ꯂꯥꯛꯅꯕꯗ ꯑꯅꯤꯗꯨ ꯐꯃꯥꯡꯗꯨꯗ ꯍꯦꯛ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯑꯃꯁꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯅꯤꯒ ꯈꯪꯗꯈꯩ ꯊꯤꯛ ꯊꯤꯛꯀ ꯅꯣꯛꯊꯣꯔꯛꯂꯤ ꯊꯧꯕꯗꯨ ꯅꯣꯛꯄꯗꯣ ꯈꯖꯤꯛꯀ ꯐꯥꯖꯤꯜꯂꯗꯨꯅ ꯂꯂꯩꯕꯤꯗ ꯁꯧꯔꯞ ꯑꯣꯏꯅꯔꯞꯀ ꯍꯥꯏꯔꯛꯂꯤ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯅꯪ ꯂꯂꯩꯕꯤꯗꯤ ꯁꯥꯎꯁꯤꯟꯅꯕꯗꯨ ꯍꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯣꯛꯂꯤꯕꯗꯨꯗ ꯆꯞꯀ ꯂꯦꯞꯂꯒ ꯊꯧꯕꯒꯤ ꯃꯊꯕꯥꯛꯇ ꯁꯥꯐꯨ ꯀꯟꯅꯒ ꯏꯟꯂꯝꯂꯒ ꯄꯨꯛꯀ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯟꯒ ꯆꯣꯡꯈꯠꯈ꯭ꯔꯦ
ꯊꯧꯕꯁꯨ ꯂꯂꯩꯕꯤꯅ ꯐꯃꯨꯡ ꯀꯥꯈꯠꯈꯤꯕꯗꯨꯗ ꯃꯣꯃꯣꯟꯒ ꯅꯣꯛꯂꯗꯨꯅ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯒ ꯁꯥꯎꯅ ꯑꯁꯣꯝ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯤꯞꯈ꯭ꯔꯤꯕꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯄꯣꯞꯄꯣꯞꯀ ꯊꯥꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯂꯂꯩꯕꯤꯗꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕꯤꯔꯛꯄ ꯅꯠꯇꯦ, ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯧꯕꯁꯨ ꯄꯥꯝꯕꯣꯝꯗ ꯄꯣꯞꯄꯣꯞꯀ ꯊꯥꯔꯝꯕꯗꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯅ ꯃꯃꯥꯏꯒꯗꯨ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯈꯪꯗꯦ, ꯍꯩꯄꯥꯏ ꯄꯦꯝꯃ, ꯃꯆꯤꯟ ꯃꯆꯥꯁꯤꯃꯁꯨ ꯇꯨꯝꯊꯣꯛꯏꯌꯦ ꯇꯧꯔꯤꯁꯦ, ꯏꯅꯨꯡ ꯅꯨꯡꯁꯤꯈꯩ꯫ ꯅꯪꯍꯧꯂꯛꯍꯧꯗꯦ ꯃꯆꯤꯟ ꯃꯆꯥꯗꯨꯗ ꯁꯠꯀ ꯁꯤꯛꯂꯗꯨꯅ ꯂꯂꯩꯕꯤꯕꯨ ꯈꯪꯀꯣꯟꯒ ꯀꯣꯟꯁꯤꯟꯈꯤ꯫ ꯑꯌꯣ ꯌꯦꯡꯆꯥꯕꯅ ꯅꯪ ꯃꯁꯝꯒꯗꯣ ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯟꯅꯒ ꯐꯣꯏꯗꯠꯂꯛꯂꯤ ꯇꯧꯔꯤꯕꯗꯨ ꯊꯧꯕꯁꯨ ꯑꯌꯣ ꯆꯩꯅꯥꯒꯗꯣ ꯈꯪꯖꯔꯦ, ꯅꯨꯡꯁꯤꯕꯤꯅ ꯐꯣꯏꯕ ꯁꯪꯗꯤ ꯆꯩꯅꯥ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯕꯗꯨ ꯑꯗꯨꯝ ꯐꯣꯏꯍꯜꯂꯤ꯫ ꯃꯣꯜꯂꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨꯒ ꯈꯪꯗꯈꯩ ꯃꯥꯅ ꯃꯤꯒꯤ ꯃꯆꯤꯟꯅ ꯁꯤꯛꯂꯤꯗꯨꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯂꯤ꯫ ꯅꯥꯕ꯭ꯔꯅꯦ? ꯈꯪꯗꯦ, ꯑꯃꯨꯛ ꯁꯤꯛꯑꯒꯦ ꯑꯗꯨꯗꯤ ꯇꯨꯝꯃꯨ, ꯋꯥ ꯌꯥꯝ ꯉꯥꯡꯀꯥꯅꯨ, ꯇꯥꯅꯤꯡꯗꯦ ꯑꯩ꯫ ꯍꯣꯏ ꯃꯆꯤꯟꯗꯨꯅ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯈꯨꯠꯇꯨꯅꯗꯤ ꯃꯊꯥꯅꯨꯡꯗ ꯆꯤꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯂꯂꯩꯕꯤꯁꯨ ꯊꯧꯕꯒꯤ ꯃꯊꯥꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯀꯧꯔꯛꯂꯤ꯫ ꯗꯥ ꯊꯧꯕ, ꯏꯍꯦ ꯃꯤꯡ ꯊꯠꯂꯛꯀꯅꯨ ꯍꯥꯏ ꯋꯥꯅꯦ꯫ ꯍꯣꯏ, ꯉꯁꯤꯗꯩꯗꯤ ꯑꯍꯤꯡꯒꯤ ꯑꯣꯏꯔꯦꯅꯦ, ꯑꯩꯅ ꯉꯝꯃꯦꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯅ ꯁꯦꯝꯖꯜꯂꯤ ꯅꯠꯇ꯭ꯔꯣ? ꯍꯌꯨꯝ ꯁꯤꯗꯕ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯖꯠꯀꯁꯦ ꯂꯣꯏ ꯃꯥꯡꯉꯦ꯫ ꯃꯥꯅ ꯁꯦꯝꯖꯤꯟꯗꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗꯈꯩ ꯃꯉꯣꯟꯗ ꯁꯨꯔꯨ ꯅꯩ ꯂꯩꯍꯜꯂꯒ ꯅꯪꯅ ꯁꯦꯝꯖꯤꯜꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤꯕꯀꯣ꯫ ꯌꯥꯔꯦ ꯃꯁꯛꯁꯤꯒꯣ, ꯌꯥꯔꯕꯣꯅꯦ? ꯍꯣꯏ, ꯑꯗꯣ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯃꯤꯠ ꯅꯅ ꯆꯣꯏꯔꯛꯀꯅꯨ, ꯄꯨꯟꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯏꯃꯥꯏ, ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯀꯣꯏꯕ ꯆꯠꯄ ꯀꯥꯎꯈꯩ ꯅꯇꯣꯡ ꯁꯨꯔꯨ ꯏꯟꯅꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯁꯤꯁꯤꯗ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯀꯥꯏꯅꯒ ꯅꯪꯅ ꯌꯥꯅꯕꯒ ꯇꯧꯔꯤꯕ ꯃꯌꯥꯝ, ꯑꯗꯩꯗꯤ ꯑꯩꯅꯒ ꯂꯨꯝꯈꯤꯕ ꯃꯌꯥꯝ, ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯠ ꯆꯣꯏꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥꯕ ꯅꯪꯗꯨꯕꯣ? ꯈꯟꯗꯦꯗ, ꯑꯗꯨ ꯑꯣꯏꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕ ꯈꯣꯡꯐꯝꯅꯤ, ꯅꯪ ꯈꯛꯇꯪꯒꯤ ꯑꯣꯏꯖꯕꯅꯤ ꯅꯐꯝꯗꯁꯨ ꯆꯠꯈ꯭ꯔꯤꯖꯥꯎ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯅꯥꯃꯩ ꯇꯥꯈꯠꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯔꯛꯏꯁꯤꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯗꯧ ꯃꯥꯟꯕ꯭ꯔꯅꯦ? ꯑꯣꯏꯗꯣꯏꯅꯦ ꯅꯐꯝꯗ ꯆꯠꯈ꯭ꯔꯤꯖꯥꯎ, ꯍꯧꯖꯤꯛꯁꯨ, ꯉꯁꯤꯁꯨ, ꯍꯌꯦꯡꯁꯨ, ꯃꯊꯪ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯃꯗꯁꯨ꯫ ꯃꯁꯤꯃꯛꯇꯁꯤꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯅꯤ ꯀꯥꯏꯅꯒ ꯈꯜꯂꯤꯕ꯭ꯔꯥ? ꯃꯥꯜꯂꯤꯔꯥꯕ? ꯋꯥꯁꯧ ꯍꯥꯏꯔꯣ ꯅꯪꯅ ꯊꯥꯖꯅꯕ? ꯃꯥꯟꯗꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯦꯕ, ꯇꯨꯝꯃꯣꯁꯦ, ꯍꯌꯦꯡ ꯁꯥꯟꯅꯁꯦ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯄꯥꯈꯠꯀꯅꯨꯀꯣ, ꯇꯨꯝꯃꯨ ꯋꯥꯔꯝꯃꯅꯤ꯫ ꯏꯇꯨꯁꯦ ꯉꯁꯥꯏ ꯄꯣꯠꯂꯣꯏꯗꯨꯒ ꯀꯩꯒ ꯑꯩꯗꯤ ꯇꯦꯛꯄꯨ ꯇꯦꯛꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯜꯂꯨꯔꯕꯅꯤꯅ ꯈ꯭ꯋꯥꯡꯗꯣ꯫ ꯏꯁ, ꯑꯩꯕꯨ ꯌꯥꯝ ꯁꯣꯟꯕꯩ ꯃꯑꯣꯡꯗ꯫ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯁꯥꯎꯔꯣ, ꯍꯧꯖꯤꯛꯇꯤ ꯇꯨꯝꯃꯣ, ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯀꯦ ꯍꯥꯏꯅꯤ, ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯥꯗꯅ꯫ ꯂꯂꯩꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯧꯕꯒꯤ ꯃꯊꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯡꯈꯨꯜ ꯇꯥꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯁꯦ, ꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯃꯔꯩ ꯀꯟꯕ, ꯆꯀ꯭ꯔꯤ ꯆꯥꯎꯕ ꯃꯇꯧꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯕꯅ ꯏꯆꯝ ꯆꯝꯖꯔꯕꯤ ꯅꯤꯡꯉꯣꯜꯗꯨꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯕꯤ ꯂꯂꯩꯕꯤꯅ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯈꯤ꯫ ꯃꯀꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯖꯥꯜ ꯀꯥꯗ ꯌꯨꯝꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯌꯨꯝꯄꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯊꯧꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃꯁꯨ ꯀꯠꯆꯕ ꯉꯝꯖꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯀꯨꯒ ꯊꯥꯔꯒ ꯃꯈꯣꯏ ꯃꯉꯥꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯀ꯭ꯔꯤ ꯆꯥꯎ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯤ꯫